ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯁꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ 194 ꯁꯨꯕ ꯇꯥꯡꯀꯛ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ ꯊꯧꯔꯝ ꯀꯌꯥ, ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯃꯤꯌꯥꯝꯗ ꯇꯥꯍꯟꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯗꯒꯤ ꯈꯖꯤꯛꯇꯪ ꯃꯥꯟꯅꯗꯕ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯕꯤꯌꯨ, ꯐꯠꯇꯕ ꯅꯥꯀꯟꯗ ꯊꯝꯕꯤꯌꯨ꯫ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯕꯤꯕꯁꯤꯡꯅ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯌꯨ꯫ ꯊꯧꯔꯝ ꯑꯁꯤ ꯄꯥꯝꯕꯤꯔꯒꯅ ꯂꯥꯏꯛ ꯅꯝꯕꯤꯌꯨ, ꯊꯧꯔꯝ ꯑꯁꯤ ꯄꯥꯝꯗ꯭ꯔꯒꯅ ꯗꯤꯁꯂꯥꯏꯛꯇ ꯅꯝꯕꯤꯌꯨ꯫ ꯑꯃꯗꯤ ꯍꯦꯟꯅ ꯐꯖꯅ ꯅꯟꯕꯒꯤꯗꯃꯛ ꯑꯗꯣꯝꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯄꯤꯌꯨ꯫ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤ ꯈꯨꯗꯣꯜ ꯑꯃꯈꯛꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯤꯌꯣꯝ ꯑꯃ ꯆꯨꯝꯅ ꯍꯤꯡꯕꯗꯨꯅꯤ ꯁꯤꯡꯊꯥꯅꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯏꯁꯥꯅ ꯁꯨꯁꯥꯏꯗ ꯇꯧꯕ ꯍꯥꯏꯕꯁꯤ ꯀ꯭ꯔꯥꯏꯝ ꯑꯃꯅꯤ꯫ ꯃꯤꯑꯣꯏꯕ ꯂꯛꯇ ꯏꯁꯥꯅ ꯏꯔꯥꯟ ꯂꯪꯁꯤꯟꯕꯅꯤ꯫ ꯁꯤꯖꯈꯤꯕꯗꯨꯗꯤ ꯃꯍꯥꯛ ꯈꯛꯇꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯤꯡꯍꯧꯔꯤꯕ ꯂꯩꯍꯧꯔꯤꯕꯁꯤꯡꯗ ꯄꯤꯔꯝꯕ ꯆꯩꯅꯥ ꯑꯗꯨꯗꯤ ꯀꯣꯛꯄ ꯉꯝꯂꯣꯏꯗꯕ ꯆꯩꯅꯥ ꯑꯃꯈꯛꯅꯤ꯫ ꯃꯤꯑꯣꯏ ꯄꯣꯛꯇ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯑꯇꯥꯡꯕꯅꯤ, ꯑꯊꯣꯏꯕꯁꯨꯅꯤ꯫ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯃꯤꯑꯣꯏ ꯂꯛꯇ ꯇꯤꯜꯂꯒ ꯃꯤꯑꯣꯏꯕ ꯑꯣꯏನ ꯄꯣꯛꯄꯒꯤ ꯄꯣꯛꯐꯝꯗꯨꯅ ꯂꯥꯏꯔꯕ, ꯃꯇꯤꯛ ꯆꯥꯗꯕ, ꯁꯣꯏꯅꯥꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯄ ꯃꯗꯨꯗꯤ ꯂꯥꯏꯕꯛꯀꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯇꯥꯡꯅ ꯄꯣꯛꯂꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯂꯥꯟꯊꯦꯡꯅꯕ ꯉꯝꯗ꯭ꯔꯒ ꯀꯔꯤꯒꯤ ꯁꯨꯁꯥꯏꯗ ꯇꯧꯒꯗꯧꯔꯤꯕꯅꯣ? ꯉꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗ ꯀꯦꯁ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯑꯍꯥꯟꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯇꯥꯕꯤꯁꯤ꯫ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯔꯥ ꯑꯃ ꯇꯝꯂꯛꯄ ꯑꯐꯕ ꯈꯔꯗꯨ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯆꯦꯝꯕꯨꯔ ꯏꯂꯥꯀꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯕꯤꯕꯦꯀꯥꯅꯟꯗ ꯁ꯭ꯀꯨꯜ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯈꯥꯂꯤꯞ ꯑꯃꯗꯤ ꯑꯛꯁꯩ ꯀꯧꯕ ꯑꯉꯥꯡ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯉꯥꯏꯅꯔꯝꯗꯦ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯝꯃꯤ, ꯈꯨꯠ ꯊꯥꯅꯈꯤꯔꯝꯃꯤ꯫ ꯈꯟꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯛꯁꯦ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟꯗ ꯅꯥꯍꯤ ꯇꯥꯈꯤ꯫ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯈꯥꯂꯤꯞꯄꯨ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯀꯧꯈꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯄꯅꯤꯁꯃꯦꯟꯠ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯁꯤꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯞꯇꯥ ꯑꯃ ꯃꯍꯥꯛ ꯁꯁꯄꯦꯟ ꯇꯧꯕ ꯇꯥꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯉꯩꯒꯤ ꯃꯅꯨꯡ ꯑꯁꯤ ꯈꯥꯂꯤꯞꯀꯤ ꯃꯃꯥꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯆꯠꯄ ꯃꯇꯥꯡ ꯑꯃ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯃꯍꯥꯛ ꯆꯠꯇꯕ ꯌꯥꯗꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯈꯥꯂꯤꯞꯀꯤ ꯃꯄꯥꯁꯨ ꯏꯟꯗꯤꯌꯥꯒꯤ ꯃꯄꯥꯟꯗ ꯀꯗꯥꯔꯗ ꯊꯕꯛ ꯇꯧꯕ ꯑꯃꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯈꯥꯂꯤꯞꯀꯤ ꯃꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯥꯝꯃ ꯑꯃ ꯁ꯭ꯀꯨꯜꯗ ꯀꯧꯔꯝꯃꯤ ꯑꯃꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯥꯂꯤꯞꯅ ꯑꯛꯁꯩꯕꯨ ꯐꯨꯕꯗꯒꯤ ꯅꯥꯇꯣꯟꯗꯒꯤ ꯅꯥꯍꯤ ꯐꯥꯎꯕ ꯇꯥꯏ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯁꯤ ꯀꯨꯞꯅ ꯇꯝꯂꯝꯃꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯁꯁꯄꯦꯟ ꯇꯧꯕ ꯑꯗꯨꯗ ꯈꯥꯂꯤꯞ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯆꯍꯤ 13ꯗꯒꯤꯅ 13 ꯐꯥꯎꯕꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯗ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯠꯅꯔꯛꯂꯤ꯫ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯇꯥꯡ ꯑꯃꯈꯛꯅꯤ꯫ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯈꯣꯏꯗ ꯇꯨꯡꯗ ꯐꯥꯎꯕ ꯑꯀꯥꯏꯕ ꯀꯌꯥ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ꯫ ꯈꯥꯂꯤꯞ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯆꯍꯤ ꯃꯇꯥꯡ ꯑꯁꯤ ꯊꯥꯖꯕ, ꯅꯨꯡꯁꯤꯕꯤꯕ, ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯃꯅꯤ꯫ ꯃꯁꯤꯗꯤ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯈꯥꯂꯤꯞꯀꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯤ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯝꯗꯦ꯫ ꯃꯃꯥ ꯂꯩꯇꯕ ꯃꯔꯝꯅ ꯃꯥꯝꯃꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯇ꯭ꯌꯨꯁꯟ ꯆꯠꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯟꯗꯕꯗꯒꯤ ꯅꯥꯏꯂꯣꯟꯅ ꯁꯥꯕ ꯊꯧꯔꯤ ꯑꯃ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯒꯤ ꯌꯨꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯅꯕ ꯍꯣꯠꯅꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯃꯨꯡꯗ ꯃꯤ ꯂꯩꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯈꯥꯂꯤꯞ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯝꯃꯒꯤ ꯅꯨꯄꯤ ꯁꯨꯃꯤꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯤꯕꯗꯨ ꯏꯍꯥꯟ ꯍꯥꯟꯅ ꯎꯔꯝꯃꯤ꯫ ꯃꯅꯦ ꯁꯨꯃꯤꯅꯥꯅ ꯀꯥ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯑꯁꯤꯕꯗꯨ ꯎꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯂꯛꯅꯗꯨꯅ ꯇꯧꯁꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯃꯥꯟꯈꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯃꯅꯦꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯨꯁꯤꯟ ꯃꯨꯔꯝꯃꯤ ꯑꯃꯗꯤ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯄꯗꯒꯤ ꯃꯍꯥꯛꯄꯨ ꯁꯨꯃꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯥꯝꯃꯗ ꯄꯥꯎ ꯄꯤꯈꯤ꯫ ꯃꯥꯝꯃ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗꯁꯨ ꯁꯤꯔꯒ ꯄꯨꯔꯛꯂꯦ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯝꯃ ꯑꯗꯨꯅ ꯊꯥꯖꯗꯕꯗꯒꯤ ꯊꯪꯅꯗꯨꯅ ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯁꯤꯔꯒ ꯄꯨꯈꯠꯂꯛꯄꯅꯤ, ꯃꯍꯥꯛꯇꯤ ꯍꯥꯟꯅ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯗꯟꯗꯤ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯍꯦꯟꯅ ꯄꯤꯃꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯑꯅꯤꯇꯥ ꯑꯃꯗꯤ ꯆꯟꯗ꯭ꯔꯤꯀꯥ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯃꯗꯤ ꯐꯥꯎꯟꯗꯔ ꯐꯥꯒꯠꯇꯨꯅ ꯄꯨꯂꯤꯁꯅ 306ꯀꯤ ꯑꯦꯛ ꯃꯈꯥꯗ ꯃꯈꯣꯏꯕꯨ ꯐꯥꯒꯠꯈꯤ꯫ ꯁ꯭ꯀꯨꯜ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯈꯟꯅ ꯆꯩꯅꯕꯗꯤ ꯑꯗꯨꯃꯛ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯄꯅꯤꯁꯃꯦꯟꯠꯀꯤ ꯅꯃꯥꯗ ꯁ꯭ꯀꯨꯜꯗꯒꯤ ꯍꯞꯇꯥ ꯑꯃ ꯁꯁꯄꯦꯟ ꯇꯧꯕꯒꯤ ꯄꯅꯤꯁꯃꯦꯟꯠ ꯑꯁꯤꯅ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯒꯨꯝꯕꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ
ꯑꯔꯥꯟꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯅꯕꯒꯤ ꯃꯔꯝꯗꯤ ꯑꯣꯏꯈꯤ꯫ ꯁꯁꯄꯦꯟ ꯇꯧꯗꯅ ꯑꯇꯣꯞꯄ ꯃꯇꯨꯡ ꯇꯧꯔꯣꯏꯗꯕ ꯗꯟꯗꯤ ꯑꯃ ꯄꯤꯔꯝꯂꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯑꯗꯨꯅ ꯗꯥꯏꯇ ꯌꯥꯎꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯂꯛꯄꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯔꯥꯜ ꯁꯤꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯈꯤꯕ ꯆꯩꯅꯥ ꯑꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯡꯂꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯈꯥꯂꯦꯞꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯗꯟꯗꯤ ꯑꯣꯏꯅ ꯇꯤꯐꯤꯟꯗ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛ ꯐꯥꯎꯕ ꯄꯤꯖꯈꯤꯗꯦ꯫ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯀꯦ ꯍꯥꯏꯕꯗ ꯏꯁꯤꯡ ꯄꯤꯊꯛꯈꯤꯗꯦ꯫ ꯃꯍꯥꯛꯄꯨ ꯂꯦꯞꯍꯟꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯄꯥꯅꯤꯁꯃꯦꯟ ꯄꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯥꯃꯗ ꯇꯝꯈꯤꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯈꯪꯗꯕꯅꯤ꯫ ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯑꯁꯣꯟꯕꯗꯤ ꯅꯠꯇꯦ, ꯃꯈꯣꯏꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯈꯔꯁꯨ ꯃꯈꯣꯏꯒꯤ ꯇꯥꯕ ꯍꯥꯏꯕꯁꯤꯗꯤ ꯇꯥꯕꯤꯒꯗꯕꯅꯤ꯫ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ, ꯐꯤ ꯃꯇꯝ ꯆꯥꯅ ꯊꯤꯕ, ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯤꯡꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯅꯕꯒꯤ ꯂꯝꯕꯤ ꯈꯛꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯔꯥꯟꯕ ꯑꯣꯏꯒꯅꯤ꯫ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯗ꯭ꯔꯕꯁꯨ, ꯐꯤ ꯃꯇꯝ ꯆꯥꯅ ꯊꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯁꯥꯇ꯭ꯔ ꯑꯗꯨꯅ ꯃꯃꯩꯗ ꯃꯤ ꯑꯣꯏꯔꯛꯈꯤꯕ ꯃꯁꯤꯡ ꯈꯪꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯈꯣꯏꯕꯨꯁꯨ ꯈꯪꯕꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯤꯕ, ꯊꯥꯗꯣꯛꯄꯤꯗꯕ, ꯀꯥꯎꯟꯁꯤꯂꯤꯡ ꯇꯣꯏꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯇꯉꯥꯏꯐꯗꯦ꯫ ꯁ꯭ꯀꯨꯜ ꯑꯃꯅ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯆꯠ ꯐꯪꯅꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯤꯛ ꯑꯣꯏꯕ ꯎꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯗꯨꯅ ꯃꯍꯩ ꯇꯝꯕꯤꯕ ꯅꯠꯇꯕ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ, ꯔꯨꯜ ꯏꯁ ꯔꯨꯜ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯁꯛꯅꯕ ꯉꯝꯂꯣꯏꯗꯕ ꯑꯉꯥꯡꯁꯤꯡꯒꯤ ꯊꯃꯣꯏꯗ ꯐꯥꯎꯍꯟꯈꯤꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯄꯔꯥ ꯑꯃ ꯇꯝꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯉꯥꯛꯄꯤꯕ ꯍꯩꯇꯕꯒꯤ ꯏꯍꯨꯜ ꯑꯃ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯄꯔꯥ ꯇꯝꯕꯤꯕꯒꯨꯝ ꯊꯣꯛꯇꯕꯁꯨ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯏꯆꯥꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯄꯤꯕꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛ ꯑꯗꯣꯝꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯥꯎꯕꯤꯒꯅꯨ꯫ ꯁ꯭ꯀꯨꯜ ꯈꯛꯇꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤꯒꯤ ꯊꯦꯡꯅꯒꯗꯕ, ꯃꯥꯌꯣꯛꯅꯒꯗꯕ ꯀꯌꯥ ꯑꯗꯨ ꯇꯥꯛꯄꯤꯕ, ꯈꯪꯍꯟꯕ ꯉꯝꯂꯣꯏ꯫ ꯈꯪꯗꯗꯨꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯃꯩꯗ ꯃꯄꯨꯡ ꯐꯥꯗꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯃꯁꯤꯅ ꯃꯃꯥ ꯃꯄꯥꯒ ꯀꯌꯥ ꯅꯛꯁꯤꯟꯅꯕ ꯑꯃꯗꯤ ꯄꯥꯎ ꯐꯥꯎꯅꯕ ꯐꯥꯎꯕ ꯉꯝꯂꯣꯏ꯫ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯃꯃꯩꯗꯗꯤ ꯇꯁꯦꯡꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯑꯣꯖꯥꯅ ꯁ꯭ꯀꯨꯜꯒꯤ ꯁꯦꯂꯦꯕꯁ ꯈꯛ ꯇꯥꯛꯄꯤꯕꯅ ꯑꯉꯥꯡ ꯑꯗꯨ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯦ ꯉꯝꯂꯣꯏ꯫ ꯁ꯭ꯀꯨꯜꯒꯤ ꯁꯕꯖꯦꯛ ꯑꯃꯗꯤ ꯁꯦꯂꯦꯕꯁꯇ ꯃꯀꯣꯛ ꯇꯥꯕ ꯑꯗꯨꯅꯗꯤ ꯄꯨꯟꯁꯤꯗ ꯃꯥꯌꯣꯛꯅꯒꯗꯕ, ꯍꯣꯠꯅꯕ ꯀꯟꯕ, ꯗꯥꯏꯇ ꯌꯥꯎꯕ, ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯕꯒꯤ ꯐꯖꯈ꯭ꯔꯕ ꯗꯥꯏꯇ ꯃꯌꯥꯝ ꯑꯁꯤ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕꯤꯕ ꯇꯝꯕꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯆꯪꯏ꯫ ꯀꯔꯝꯕ ꯀꯔꯤ ꯁꯦꯂꯦꯕꯁꯇꯗꯤ ꯌꯥꯎꯏ꯫ ꯆꯍꯤ 13ꯗꯒꯤ 13 ꯐꯥꯎꯕꯒꯤ ꯂꯩꯕ ꯑꯉꯥꯡꯁꯤꯡꯗ ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯕ ꯐꯠꯇꯦ꯫ ꯁꯨꯁꯥꯏꯗ ꯍꯥꯏꯕꯁꯦ ꯑꯅꯥꯕ ꯃꯈꯜ ꯑꯃꯅꯤ꯫ ꯃꯁꯤ ꯗꯥꯏꯇ ꯌꯥꯎꯗꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯤ꯫ ꯅꯈꯣꯏ ꯏꯃꯥ ꯏꯄꯥꯒꯤ ꯊꯋꯥꯏꯅꯤ꯫ ꯅꯈꯣꯏꯅ ꯐꯠꯇꯕ ꯇꯧꯕꯗ ꯏꯃꯥ ꯏꯄꯥꯗ ꯊꯃꯣꯏ ꯀꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯐꯠꯇꯕ ꯇꯧꯕ ꯐꯠꯇꯦ, ꯃꯤꯒꯤ माꯡꯅꯕ ꯇꯧꯒꯅꯨ꯫ ꯅꯪꯅ ꯑꯁꯣꯏꯕ ꯑꯃ ꯇꯧꯔꯕꯁꯨ ꯅꯪꯅ ꯃꯗꯨꯒꯤꯗꯃꯛ ꯆꯪꯖꯒꯗꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯊꯥꯡꯉꯒ ꯍꯦꯟꯅ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀ꯭ꯂꯥꯁꯇ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯐꯪꯗ꯭ꯔꯕꯁꯨ ꯅꯪ ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯍꯦꯟꯅ ꯐꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯠꯅꯔꯤꯕꯁꯤꯡꯅ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨꯗꯤ ꯂꯩꯔꯣꯏ꯫ ꯃꯥꯏꯊꯤꯔꯕꯁꯨ ꯃꯥꯏꯊꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯄꯔꯥ ꯑꯃꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯜꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯍꯣꯠꯅꯍꯟꯒꯗꯕꯅꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯅꯤ꯫ ꯙꯔꯃ ꯍꯥꯏꯕꯗꯨꯗꯤ ꯑꯊꯣꯏꯕꯅꯤ꯫ ꯄꯣꯛꯂꯨꯕꯒꯤꯅꯤ ꯀꯥꯡꯂꯨꯞ ꯑꯗꯨꯗ ꯇꯞꯅ ꯉꯥꯡꯕ, ꯃꯤꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯥꯟꯗꯕꯅ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯑꯁꯣꯝꯅ ꯀꯔꯝꯕ ꯀ꯭ꯂꯥꯁꯇ ꯀꯔꯝꯕ ꯁꯕꯖꯦꯛꯇꯗꯤ ꯑꯉꯥꯡꯁꯤꯡꯗ ꯏꯟꯈꯠꯂꯛꯂꯤꯕꯁꯤꯡꯗ ꯃꯍꯩ ꯇꯝꯕꯤꯕꯗꯤ ꯌꯥꯎꯕꯒꯦ? ꯆꯦꯞꯇꯔ ꯅꯝꯕꯔ 10 This and That and Do and Finish for Today ꯃꯁꯤꯅ ꯀꯔꯤꯗꯤ ꯇꯧꯔꯣꯏ? ꯊꯋꯥꯏ ꯌꯥꯎꯕ ꯈꯔꯅ ꯍꯣꯠꯅꯖꯗꯨꯅ ꯇꯥꯛꯂꯤꯕ ꯈꯔ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯂꯒ ꯃꯈꯣꯏꯇꯅ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯉꯥꯡꯁꯤꯡꯕꯨ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯖꯩ꯫ ꯃꯈꯣꯏꯒ ꯀꯣꯏꯅꯔꯕ, ꯂꯥꯞꯊꯣꯛꯅꯔꯕ ꯑꯉꯥꯡ ꯑꯗꯨꯅꯁꯨ ꯂꯥꯞꯊꯣꯛꯅꯈꯤꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯅꯛꯁꯤꯟꯗꯨꯅ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯪꯕꯤꯒꯗꯕꯅꯤ꯫ ꯐꯅ ꯌꯥꯝꯅ ꯆꯤꯜꯂꯕꯁꯨ ꯑꯗꯣꯝꯒꯤ ꯑꯉꯥꯡꯒ ꯑꯗꯣꯝꯒ ꯄꯨꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯂꯣꯏꯅꯕꯤꯅꯕ ꯍꯣꯠꯅꯕꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯐꯩ꯫ ꯃꯃꯥ ꯃꯄꯥꯗꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯔꯛꯄꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯁꯤꯅ ꯑꯣꯏꯗ ꯄꯥꯗꯕ ꯀꯌꯥ ꯑꯃꯕꯨ ꯃꯃꯥ ꯃꯄꯥꯗ ꯊꯥꯖꯍꯜꯂꯒ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯇꯧꯕ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯝꯅ ꯍꯦꯜꯂꯤ꯫ ꯃꯤꯒꯤ ꯀꯥ ꯌꯧꯗꯨꯅ ꯃꯤꯒꯤ ꯀꯥ ꯁꯣꯛꯂꯨꯔꯕꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯇꯨꯡꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯒꯗꯧꯔꯤꯕ ꯃꯩꯔꯥ ꯑꯗꯨ ꯃꯨꯠꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯀꯌꯥ ꯍꯥꯏꯕ ꯉꯝꯍꯟꯒꯗꯕꯅꯤ ꯑꯃꯗꯤ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯁꯟꯗꯣꯛꯅ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯇꯥꯛꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯀꯥ ꯍꯦꯟꯅ ꯀꯤꯍꯟꯕꯅ ꯃꯆꯥꯁꯤꯡꯅ ꯍꯥꯏꯗꯣꯛꯇꯅ ꯇꯧꯕ ꯊꯕꯛ ꯀꯌా ꯂꯣꯠꯁꯤꯟꯗꯨꯅ ꯂꯩꯒꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯂꯩꯇꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯑꯃꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯟꯗꯨꯅ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯁꯨꯁꯥꯏꯗ ꯍꯥꯏꯕꯁꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯀꯦꯁ ꯑꯃꯃꯨꯛ ꯄꯨꯖꯔꯛꯂꯤ꯫
ꯊꯥꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯃꯍꯥꯔꯥꯁꯇ꯭ꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯊꯛꯇ ꯊꯣꯡ ꯑꯃꯒꯤ ꯃꯊꯛꯇ ꯆꯍꯤ 19 ꯁꯨꯔꯕꯤ ꯁꯨꯅꯤꯇꯥ ꯐꯝꯗꯨꯅ ꯂꯩꯈꯤ ꯑꯎꯕꯁꯤꯡꯅ ꯀꯤꯒꯗꯕ ꯃꯑꯣꯡꯗ ꯁꯨꯅꯤꯇꯥ ꯊꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯡ ꯑꯗꯨꯗꯒꯤ ꯇꯨꯔꯦꯜ ꯃꯈꯥꯗ ꯌꯦꯡꯕ ꯃꯇꯝꯗ ꯑꯎꯕꯅ ꯀꯣꯛ ꯉꯥꯎꯒꯗꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯌꯥꯎꯗꯨꯅ ꯐꯝꯂꯝꯃꯤ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇ꯭ꯔꯦꯟꯁꯨ ꯆꯦꯜꯂꯝꯃꯤ ꯁꯨꯅꯤꯇꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯚꯥꯌꯟꯗꯔꯗ ꯂꯩꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯑꯌꯨꯛ ꯑꯃ ꯃꯍꯥꯛ ꯃꯃꯥꯒ ꯁꯥꯎꯅꯈꯤ ꯑꯃꯗꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯁꯥꯎꯅꯗꯨꯅ ꯊꯣꯔꯛꯈꯤꯕꯅꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯁꯨꯅꯤꯇꯥꯅ ꯃꯃꯥꯒ ꯁꯥꯎꯅꯔꯤꯕ ꯇꯥꯃꯤꯟꯅꯁꯤ ꯅꯣꯡꯃ ꯁꯨꯅꯤꯇꯥ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯃꯥꯅ ꯇꯤꯚꯤ ꯃꯨꯊꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯁꯤꯗ ꯁꯨꯅꯤꯇꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯨꯅꯤꯇꯥ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥꯅ ꯈꯪꯗꯕꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯇꯤꯚꯤ ꯌꯦꯡꯉꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯈꯣ ꯍꯥꯏꯅ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯁꯨꯅꯤꯇꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯔꯧꯔꯝꯃꯤ ꯁꯨꯅꯤꯇꯥ ꯁꯥꯎꯕꯗꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯃꯃꯥꯅ ꯉꯥꯡꯕ ꯑꯁꯤꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨ ꯀꯞꯈꯤꯔꯝꯃꯤ ꯆꯥꯛꯁꯨ ꯆꯥꯈꯤꯗꯦ ꯑꯃꯗꯤ ꯑꯍꯤꯡ ꯑꯗꯨ ꯃꯍꯥꯛ ꯇꯨꯝꯕꯁꯨ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛꯅ ꯈꯟꯈꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯌꯨꯝꯗꯒꯤ ꯃꯃꯥ ꯃꯄꯥ ꯈꯪꯍꯟꯗꯅ ꯌꯨꯝꯗꯒꯤ ꯊꯣꯔꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯕꯦꯔꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇ꯭ꯔꯦꯟꯁꯨ ꯆꯦꯟꯕ ꯕ꯭ꯔꯤꯖ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯁꯤꯖꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯃꯍꯥꯛꯅ ꯂꯦꯞꯈꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯃꯉꯣꯟꯗ ꯊꯣꯛꯈꯤꯗꯦ ꯄꯦꯟꯗꯕ ꯑꯗꯨꯅ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛ ꯂꯦꯞꯆꯈꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯉꯥꯡꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃꯒꯨꯝ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨꯗ ꯆꯠꯄ ꯑꯗꯨꯗ ꯑꯔꯥꯞꯄꯗ ꯂꯩꯕ ꯊꯣꯡ ꯑꯗꯨꯒꯤ ꯊꯣꯡꯈꯣꯡꯗ ꯂꯩꯍꯧꯕ ꯄꯨꯂꯤꯁ ꯈꯔꯅ ꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯣꯡ ꯑꯗꯨ ꯐꯥꯎꯔꯒ ꯆꯠꯂꯤꯕꯣꯏ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯄꯗꯨꯗ ꯃꯈꯣꯏꯅ ꯊꯧꯁꯥꯔꯝꯗꯦ ꯑꯗꯨꯕꯨ ꯁꯨꯅꯤꯇꯥ ꯊꯣꯡꯒꯤ ꯃꯌꯥꯏ ꯌꯧꯈꯤꯔꯝꯃꯤ ꯑꯃꯗꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯕꯒ ꯊꯣꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯃꯃꯥꯏ ꯑꯗꯨꯅ ꯊꯣꯡꯈꯥꯔꯣꯝꯗ ꯑꯣꯟꯊꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯈꯤꯗꯦ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯤ ꯃꯍꯥꯛ ꯁꯤꯖꯔꯒꯦ ꯍꯥꯏꯕꯁꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯀꯞꯈꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯍꯥꯛꯀꯤ ꯃꯃꯥ ꯐꯥꯎꯕꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯅ ꯈꯟꯈꯤ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯔꯕꯁꯨ ꯁꯨꯅꯤꯇꯥ ꯏꯔꯣꯏꯕꯁꯨ ꯍꯩꯔꯝꯗꯦ ꯃꯍꯥꯛ ꯌꯥꯝꯅꯁꯨ ꯀꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯤꯔꯕꯁꯨ ꯀꯤꯅ ꯃꯍꯥꯛ ꯁꯤꯕ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯅ ꯂꯦꯞꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯐꯝꯕ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯊꯣꯡꯒꯤ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯎꯔꯛꯈꯤꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯅꯅꯕꯒꯤꯗꯃꯛ ꯀꯧꯈꯤꯔꯝꯃꯤ ꯁꯨꯅꯤꯇꯥꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯒ ꯐꯅꯌꯥꯝ ꯂꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯋꯥꯡꯂꯕ ꯊꯣꯡ ꯑꯗꯨꯒꯤ ꯃꯊꯛꯇꯒꯤ ꯁꯨꯅꯤꯇꯥ ꯏꯁꯤꯡ ꯏꯃꯥꯏꯗ ꯇꯥꯁꯤꯜꯂꯛꯈꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯁꯤꯡ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯑꯅꯤ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤ ꯑꯃꯗꯤ ꯏꯁꯤꯡ ꯏꯔꯩ ꯀꯜꯂꯕ ꯏꯄꯥꯛ ꯑꯗꯨꯗ ꯁꯨꯅꯤꯇꯥꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯈꯤ ꯑꯃꯗꯤ ꯆꯣꯡꯊꯈꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯐꯪꯂꯛꯇꯕ ꯑꯗꯨꯗ ꯃꯊꯛꯇ ꯂꯩꯍꯧꯔꯤꯕ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨꯁꯨ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁ ꯃꯔꯤ ꯑꯗꯨ ꯆꯪꯗꯨꯅ ꯅꯝꯗꯨꯅ ꯁꯨꯅꯤꯇꯥꯕꯨ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯂꯩꯔꯥꯏ ꯇꯥꯅ ꯄꯨꯔꯛꯈꯤ ꯃꯍꯥꯛꯄꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯇꯨꯅ ꯄꯨꯂꯤꯁꯅ ꯋꯥ ꯍꯪꯈꯤ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯝꯕꯔ ꯂꯧꯈꯤ ꯃꯃꯥ ꯃꯄꯥꯗ ꯑꯁꯨꯝꯅ ꯄꯥꯎ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯗꯤ ꯁꯨꯅꯤꯇꯥꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯈꯤꯔꯝꯗꯦ ꯑꯗꯨꯕꯨ ꯁꯨꯅꯤꯇꯥ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯃꯃꯥ ꯃꯄꯥ ꯍꯔꯥꯎꯖꯈꯤꯔꯝꯃꯤ ꯁꯨꯅꯤꯇꯥ ꯌꯨꯝ ꯌꯧꯔꯒ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯈꯤꯗꯦ ꯅꯨꯡꯁꯤꯅꯅ ꯃꯍꯥꯛꯄꯨ ꯂꯣꯏꯅꯅꯕ ꯍꯣꯠꯅꯈꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯄꯥꯗꯨꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯕꯗꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯈꯤ ꯄꯨꯂꯤꯁ ꯃꯔꯤꯒꯤ ꯊꯧꯅꯥ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯁꯨꯁꯥꯏꯗ ꯇꯧꯔꯕ ꯃꯤ ꯑꯃꯅ ꯍꯥꯠꯂꯤꯕꯗꯤ ꯃꯍꯥꯛ ꯃꯁꯥ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯤꯡꯅ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨꯅꯤ ꯍꯥꯠꯂꯝꯒꯗꯧꯔꯤꯕꯁꯤꯅ पाप अमा मपोक अदुदा लंगसिनगदौरिबनि सुसाइड हाइबसिना सोल्यूशन अमा कैदौनुंगदा पुरौ प्रॉब्लम अमा लैबा हाइबसिदि मिपुं खुदिमक्ता थोकनि लाइरबा इनाक खुनबा अमौबा अंगौबा तोंगान तोंगानबा ताइबंग मियोइबा जीव खुदिमक्ता प्रॉब्लम अमा लैबा हाइबसिदि अदुमक लैबा ngaktani अमदि लैसु लैगन अदुबु मसी अखुइना मायोंगदबनि मसीनी पुंसिगी तांकक अमा हाइबस अदुबु प्रॉब्लम अमा लैबा मतमदा अखोइना थमोइदगी खरा थैदोक्तुनसु थंबा तमगदबनि अखोइगी थमोइदा अदुमक खंदुना अदुमक लैरबदि अखोइना मदुदगी हेना वाखल थोक्तबा अमदि तोपम खंगदबना अरानबा लंबी अमदा चटखिबा याय अमदि थौदोक अदु अखोइना खरा लापना थमलगा सोल्यूशन अदु थीगदबनि पुंगनिंग फाथगदबनि थोगलकपा थौदोक अदु सोल्व तौनननबगीदमक होनगदबनि मसी मियोइबा अदुगी दायित्वनि युमगी युमथक होबा मतमदा नोंग चुबदा नोंग युई अदुबु नोंग युई हाइदुनि युम अदु मई थागदबा नथि
ꯑꯌꯨꯕ ꯃꯐꯝ ꯑꯗꯨꯗ ꯑꯔꯩꯕ ꯆꯥꯅꯕ ꯄꯣꯠꯅ ꯃꯦꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯦꯟꯁꯤꯟꯕ ꯑꯗꯨ ꯉꯝꯗ꯭ꯔꯒꯅ ngamba numit aduda soidana makki khoina menba ngamnana bagidam honagadam masini problem ama tholakpada solve tawba haibasi asumna punsida tholiba thogdok wathok khudimak problem adubu solve tawba haibasi miyoiba ekhogi tawdaba yadaba thabak amakam ima ipa oisanu oja oisanu maru mapang ama oisanu wa oina hainaduna mangda apapata punamak tanagadaban yadraga aigi apaba thabak aduna makhoida aigi mai pakpaduna utgadaban amadi matam aduda yaramdabasing aigidamok makhoina haraubigadoriban mama mapa ayamana makhoigi macha adu makhoigi tampakta pitru pingna I matumdagi chawrokpa makhoina pokcharakpa yokcharakpa chawrokpa makhoigi matambakta chawrokpa aduna mi ama oibagi phirep ama laklaba matamda karigumba matamda makhoina tawba thabakta paktaba yengningdaba asoiba aranba kaya yaurokpadagi natraga asoiba tawbagi natraga tawrakani haina phaningbadagi ka hena asawba uthokpasi mama mapana yamna tawgal asigumba maram asina machabu phanananwagi damak honabada mangnananwagi achawba maram amasu oi makhoibu nungsibigadabani pungningsu thogatbigadabani amadi makhoiga communication gap ama leitanaba honabigadabani para khudimak tambigadabani chahi matanggi matung ina aphapata tawba yaba amasung tawba yadaba karino haibasi yamna sengna takadabani asumna mama mapaga wari watai sanaduna ikaiba hangoiba khara losin naringaida achawba ikaiba ama laknanabagi maram ama mama mapana sinbiroidabani mama mapagi thawai oiriba macha singna karamnadi khangani takpi tambidana takpi betabani tambi betabani mathak thombada kari wanga ngangani makha thabada kari wanga ngangani matau karamna mi loinagani migi personality karino punchi haibasidi achawba lanpham amani lanphamda lan yawba laklaga lan soknaba yawdrabadi migi mukhutta shikiba taban shiba haibasidi miyoibo oina poklabadi soidrabadi adubu hinglingegi matamda masak naiba aigi ming khangba yaba aigi sagegi ming utba yaba aigi ima ipagi mingcha thangalamba yaba aigi lekaigi lamdamgi irei pak asigidama afaba thabak tawramduna aigi mingchat urong phinnanabagidama honaba taban miyoiba amoina masini ngasigi case asi diamond radio no pujarakliba school amada matau karamna angang sing loina bigedagi amadi mama mapana angang sing bu karamna loina bigedagi ngasigi asengba thogdok sing asi tabiraba matungda adomodongi wakhlon afaba maikai amada pubiduna hena achetpa afaba khongpham amada lepiduna tungda masak naiba daikta yawba miyoiba amo oibagi lambi aduda mai pakna chatpa oibi takchaba sunatte afaba yaningba sing adudamak loksinbi panjariba sing asida watlaba su chitharaba su hapchinbiu hai singlaba adongi kokadun amadi hena phaba kayamarum adomna share tobiu adongi imung manungda pikliba angang singda ngasigi damakta di case asi matang asida losinjare mathangda case ama puduna lakjagi sanale pak kanglei pak irei pakna yaifre tabiriba singu james hagurjamna amukana khurumjari